ꯁꯥꯎꯔꯒꯗ ꯂꯩꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯄꯨꯛꯅꯤꯡ ꯍꯧꯕꯗ ꯍꯩꯕ ꯑꯩꯒꯤ ꯄꯥꯝꯃꯨꯕ ꯁꯥꯎꯔꯒꯗ ꯂꯩꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯅ ꯅꯨꯡꯁꯤꯅ ꯊꯝꯕ ꯆꯤꯡꯅꯈꯤꯒꯅꯨ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯃꯨꯟꯅ ꯇꯌꯦꯡꯅꯩ ꯊꯃꯣꯏꯒꯤ ꯋꯥꯕꯤ ꯑꯃꯠꯇ ꯍꯥꯏꯗꯦ ꯄꯨꯛꯅꯤꯡꯗ ꯑꯅꯤ ꯂꯣꯡꯒꯦ ꯈꯜꯂꯤꯔꯣ ꯁꯥꯎꯔꯒꯗ ꯂꯩꯕꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯎꯅꯔꯁꯨ ꯀꯧꯅꯗꯕ ꯊꯦꯡꯅꯔꯁꯨ ꯌꯦꯡꯅꯗꯕ ꯅꯨꯄꯤꯒꯤ ꯍꯧꯅ ꯁꯥꯔꯥ ꯐꯣꯡꯗꯣꯛꯇꯕ ꯅꯨꯡꯁꯤꯕꯕꯨ ꯆꯨꯝꯂꯤꯗꯅ ꯈꯜꯂꯨꯕꯗ ꯏꯆꯤꯡꯗ ꯆꯤꯡꯅꯔꯛꯂꯦ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯅꯗꯤ ꯅꯨꯡꯁꯤ ꯍꯦꯛꯇ ꯐꯣꯡꯗꯣꯛꯅꯕ ꯌꯥꯎꯗꯤ ꯌꯥꯎꯗꯕꯅꯤ ꯐꯅ ꯌꯥꯝꯅ ꯈꯟꯖꯔꯁꯨ ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯁꯨ ꯏꯄꯥꯅ ꯍꯥꯏꯅꯕꯅꯤ ꯁꯥꯎꯔꯒꯗ ꯂꯩꯕꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯄꯨꯛꯅꯤꯡ ꯍꯧꯕꯗ ꯍꯩꯕ ꯑꯩꯒꯤ ꯄꯥꯝꯃꯨꯕ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯅ ꯅꯨꯡꯁꯤꯅ ꯊꯝꯕ ꯆꯤꯡꯅꯈꯤꯒꯅꯨ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯃꯨꯟꯅ ꯇꯌꯦꯡꯅꯩ ꯊꯃꯣꯏꯒꯤ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯗꯦ ꯄꯨꯛꯅꯤꯡꯗ ꯑꯅꯤ ꯂꯣꯡꯒꯦ ꯈꯜꯂꯤꯔꯣ ꯋꯥꯈꯜꯗ ꯂꯥꯜꯂꯦ ꯄꯨꯛꯅꯤꯡꯗ ꯍꯣꯡꯉꯦ ꯊꯃꯣꯏꯁꯦ ꯈꯪꯅ ꯄꯨꯡ ꯑꯃ ꯑꯩꯕꯨ ꯑꯃꯨꯛ ꯁꯥꯟꯅꯕꯤꯔꯅꯨ Thank you. 마락시나 마양 준비 랑비리 발생기 허 고마워 고백이니 허우나 누빠 아코이는 누피제 그야 눅시게 자염다 하자게 박한 마양 야브라 ꯁꯥꯎꯅꯈꯤꯕ ꯂꯩꯔꯕꯁꯨ ꯈꯠꯅꯈꯤꯕ ꯂꯩꯔꯕꯁꯨ ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ ꯑꯣꯏꯗꯕꯗꯤ ꯍꯥꯏꯕꯤꯒꯅꯨ ꯁꯦꯡꯅꯕꯔ ꯊꯃꯣꯏ ꯑꯗꯣ ꯑꯩꯒꯤꯗꯤ ꯂꯦꯞꯆꯔꯒꯦ ꯊꯥꯗꯣꯛꯂꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯊꯝꯖꯒꯦꯅ ꯊꯃꯣꯏꯅꯨꯡꯗ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤꯗꯃꯛ ꯍꯤꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦꯅꯦ ꯆꯠꯈꯤꯅꯨ ꯏꯅꯥꯛꯇꯒꯤ ꯁꯥꯎꯔꯒꯗ ꯂꯩꯕꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯄꯨꯛꯅꯤꯡ ꯍꯧꯕꯗ ꯍꯩꯕ ꯑꯩꯒꯤ ꯄꯥꯝꯃꯨꯕ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯅ ꯅꯨꯡꯁꯤꯅ ꯊꯝꯕ ꯆꯤꯡꯅꯈꯤꯒꯅꯨ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯃꯨꯟꯅ ꯇꯌꯦꯡꯅꯩ ꯊꯃꯣꯏꯒꯤ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯗꯦ ꯄꯨꯛꯅꯤꯡꯗ ꯑꯅꯤ ꯂꯣꯡꯒꯦ ꯈꯜꯂꯤꯔꯣ